Bamuktada Manipuri wari tamina si YouTube channel bu yengbiri bu khudimakpu Hemchandra Soibam na taramna oksabu galoinana noluk na khurumjari. Yumthangnaba Hannubi haribu wari asigi ani subu episode miyam du kudol tamjari. Wari asibu ivirakfi Sonali Ngangbam. Miyam punna wari amuk taminarsi. Khonjel adudi asum naksila ami adubu kanagum amatadi uramde. Sut launa kaplibdu warak lomda tarambadu khangnak naksilak pugum phaurammi. Magi makhong waida karigumba amma leibugum tawri. Nupa du khara aki phauraklammi. Tamna yengthai kokchau bikai samna sap yung. Magi hek makhong manakta nupi ama sut launa kaptuna leirambaduda khangprek khanglammi. Nangbu aikoi paikhom bagi nupi do natro. Maningda sidadi nangdi kaitawriba. Mana khangba mi oirambaduda aki wahalammi. Adubu nupi adudi karisu khumlakte aduma kaptuna lei. Kaidawragene nangbo kaigi kapinone. Aikoi mayam noida party tawbiro. Natraga noi hero yu thakpugiro. Sauranu he ngasi nongmutangni saunu ngasi dangnida. Asumna hairaga hairum haugalammi amuk imung lomda changki. Matungda nupidu mamaidu masam loina thadaraga tungda leptuna lehogi. Somdana mamanaba amana. Iyamba parido laktida. Khongbandaga amuk longna ta leiramdanane. Paikombana hoine kuimalene. Nupadu isai ngangna changla ami. Mamanaba amana. Iyamba monda yam nungaida. Kai lam yobirurage mapan thokpabu aduk kuira idubo. Nupaduna monda nungaiba nattene. Mase thawai nungaitribanine. Mamanaba ani subuduna iyamba di kaigi nungaitrino Aikhoina di sida nungaina party tawri aduga asomdana ibungok paikombagi ibema mapanda susut kaphauribanine. Paikomba ingangngakduna kainone haisibo karam kandano. Mamanaba singdusu kaigi oijano. Nupaduna haujiktani noigi wa yam huba jagado adwaida matanta susut launa kaptuna leiraminine. Karigino hangbasu khumde. Ani suba mamanabduna karinone ta paikombagi itaimadi haujikta changa amidude. Ahanba mamanabduna hoine linthoidi sida haujikta chang ambada ngari. Iyambasu kikti fazana palehe. Nupadu kitang pingalakduna kaino kik panbade aisu yu ngaurena aina ngangi se lale siro. Angang nang kari kangi nang lo airo to uri se ha. Lehowe haibani. Paikombana iyamba amta saukinoba amta fambiuse. Paikombana phathabaduda nupadu khara pharammi. Aduga amuk aina ngangi se phagi gi typeta ai ngaujarasu gyan loin tabam nupanine. Paikombana hoiba tamose. Atai singduna nupaduda tawja sari se haibugum matagum karemnabagi khuyeng yenglammi. Nupaduna paikomba iyamba wahige nangi nupido yam kafaureko. Nang horen fazana thembiyuko. Nupi kaphanwa fateko. Paikombana khara inglapna. Adu tamo na thengnara idubu aigi nupi oramoi. Aigi nupi di kaada dum lay ngasaidagi. Haujiktasu tholo ambada ngari. Nupaduna nati aibu aranba tahannabu sinle. Aibu nangi nupi masak khangdabagi mawongda. Ahanba mamanabaduna farese kanade linthoi kautoro aduna trade magi marese fararoi. Ani suba mamanabsu asengba aduna farane. Paikomba wakhal nga khalaba matungda magi nupi linthoi bu kokthoklammi. Linthoi su thoroklammi. Kaidawrage nangbu kaidawrino angang sinarambane. Nupaduna hairaglammi. Ibe mangaiko nangniko haujikta warak mayada susut launa kaptuna lehobdo. Linthoi ingakna kaino aiwaramoida tamo aidi ngasaide angang masangamdabagi angang senaragale kaidawbu yaurage. Kem tawdeda yare chango paikombana khumlaklammi. Linthoi kari maram kino haibusu sengna haidrabnina adum changkhre. Adubu kaadagi makoina sanaba waridi loina tarammi. Ahanba mamanabduna iyambagi wakhalna oranganemi. Nupaduna nattemi bungo. Noibu aina hek uhobani wariga sanairabinine. Paikomba gi ibe mato natrana
ꯑꯗꯨꯗ ꯀꯩ ꯈꯨꯝꯂꯛꯀꯦ ꯄꯥꯏꯈꯣꯝꯕꯅ ꯍꯪꯂꯝꯃꯤ ꯅꯨꯄꯥꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩ ꯑꯍꯥꯟꯕ ꯃꯃꯥꯟꯅꯕꯗꯨꯅ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯥꯏꯗꯩ ꯈꯨꯝꯃꯛꯀꯅꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯔꯦ ꯆꯠꯁꯤꯜꯂꯛꯑꯣ ꯊꯦꯡꯉꯕꯅꯤ ꯉꯁꯥꯏꯗꯩ ꯃꯥ ꯉꯥꯏꯔꯝꯕꯅꯤ ꯂꯥꯛꯑꯕꯅꯤꯅ ꯏꯕꯥꯅꯤꯁꯨ ꯆꯠꯂꯁꯤ ꯍꯥ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯍꯥꯟꯕ ꯃꯃꯥꯟꯅꯕꯗꯨꯅ ꯐꯔꯦ ꯄꯥꯏꯈꯣꯝꯕ ꯏꯕꯥꯅꯤꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯥꯎ ꯋꯥꯔꯤ ꯌꯥꯝ ꯊꯣꯛꯄꯅꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯛꯄꯒ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯇꯥꯃꯣꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯊꯦꯡꯉꯦ ꯊꯣꯛꯑꯒꯦ ꯅꯨꯄꯥꯗꯨ ꯍꯧꯒꯠꯂꯛꯄꯗ ꯇꯨꯁꯟꯒꯦ ꯇꯧꯕꯗ ꯄꯥꯏꯈꯣꯝꯕꯅ ꯊꯤꯜꯂꯨꯔ ꯍꯪꯂꯝꯃꯤ ꯌꯥꯅꯤ ꯅꯌꯥꯝꯕ ꯒꯥꯔꯤ ꯌꯥꯎꯏ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯐꯦꯠ ꯁꯝꯂꯗꯨꯅ ꯊꯤꯟꯗꯣꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯤꯟꯊꯣꯏꯅ ꯏꯐ ꯐꯥꯈꯠꯅ ꯑꯉꯥꯡꯗꯨ ꯑꯣꯔꯦꯅ ꯂꯥꯎꯔꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯍꯥ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ ꯇꯥꯃꯣ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯅꯌꯥꯝꯕ ꯆꯠꯂꯦ ꯒꯨꯗ ꯅꯥꯏꯠ ꯑꯁꯨꯝꯅ ꯍꯥꯏꯔꯨꯝ ꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯑꯉꯥꯡ ꯑꯣꯔꯦ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯇꯨꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯃꯨꯛꯀꯁꯨ ꯇꯧꯔꯕ ꯗꯣꯛꯇꯔꯗ ꯑꯣꯏꯅ ꯄꯨꯔꯁꯤꯔꯥ ꯄꯥꯏꯈꯣꯝꯕ ꯘꯔꯤ ꯌꯦꯡꯂꯝꯃꯤ ꯄꯨꯡ 10:30 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯌꯦꯡ ꯉꯟꯇꯥꯅ ꯄꯨꯔꯁꯤ ꯉꯁꯤꯒꯤꯗꯤ ꯅꯍꯥꯟ ꯊꯥꯔꯛꯄ ꯍꯤꯗꯥꯛꯇꯣ ꯄꯤꯖꯔꯁꯤ ꯁꯣꯝꯗꯗꯤ ꯅꯨꯄꯥꯗꯨ ꯊꯣꯛꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯋꯥꯔꯛ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯥꯅꯤꯗ ꯁꯤꯗꯅꯤꯗ ꯅꯨꯄꯤꯗꯨꯅ ꯀꯞꯍꯧꯕꯗꯣ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯔ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯅꯨꯡꯗ ꯇꯣꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯍꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯩ ꯂꯥꯛꯂꯕꯁꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯀꯥ ꯈꯛꯇꯃꯛ ꯊꯥꯅꯕꯗꯒꯤ ꯌꯥꯝꯅ ꯉꯥꯟꯕ ꯑꯣꯏꯔꯝꯗꯦ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯗ ꯃꯥꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯒꯤ ꯃꯅꯤꯡꯂꯣꯝꯗ ꯅꯨꯄꯤ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕ ꯑꯉꯧꯕ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒꯨꯝ ꯎꯔꯝꯃꯤ ꯒꯥꯔꯤꯗꯨ ꯍꯥꯏꯐꯦꯠ ꯈꯥꯝꯂꯝꯃꯒ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯅꯨꯄꯥꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯍꯟꯗꯛꯇꯤ ꯃꯥ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯒꯥꯔꯤꯁꯨ ꯁ꯭ꯇꯥꯔꯠ ꯀꯟꯅ ꯍꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯍꯥꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯕꯒ ꯏꯪꯈꯣꯜ ꯃꯇꯣꯟꯋꯥꯏꯗ ꯍꯥꯟꯅꯒꯨꯝ ꯉꯁꯤꯁꯨ ꯀ꯭ꯋꯥꯛꯇꯨ ꯑꯃꯨꯛ ꯇꯣꯡꯂꯗꯨꯅ ꯀꯨꯏꯔꯨꯞ ꯌꯦꯡꯂꯝꯕꯒ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯊꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯝꯃꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯗꯤ ꯎꯉꯝꯗ꯭ꯔꯕ ꯁꯛꯇꯝ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯔꯤꯕ ꯃꯇꯝ ꯄꯨꯝꯕꯗ ꯇꯥꯏꯕꯪ ꯆꯤꯟꯊꯥ ꯂꯣꯏꯔꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯉꯁꯤꯅ ꯀꯅꯥꯕꯨꯅꯣ ꯅꯪꯅ ꯄꯨꯒꯗꯧꯔꯤꯕ ꯅꯆꯥ ꯏꯕꯦꯊꯣꯏ ꯑꯩꯉꯣꯟꯗ ꯐꯥꯎꯍꯟꯕꯤꯌꯨꯅꯦ ꯅꯆꯥꯗ ꯀꯥꯏꯗꯕ ꯃꯥꯗꯤ ꯄꯨꯕꯤꯈꯤꯅꯨ ꯊꯝꯕꯤꯔꯝꯃꯨꯅꯦ ꯅꯆꯥꯒꯤ ꯈꯨꯔꯧ ꯑꯣꯏꯒꯗꯕ ꯑꯣꯏꯔꯕꯗꯤ ꯂꯧꯁꯤꯟꯕꯤꯌꯨ ꯃꯄꯨꯒꯤ ꯁꯦꯕꯥ ꯇꯨꯡ ꯀꯣꯏꯅ ꯇꯧꯕ ꯐꯪꯕ ꯑꯣꯏꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃ ꯂꯥꯛꯄꯒꯨꯝ ꯈꯪꯍꯧꯗꯦ ꯉꯥꯟꯗꯨꯅ ꯂꯩꯔꯝꯕ ꯀꯦꯟꯗꯜꯁꯤꯡꯗꯨ ꯂꯣꯏꯅ ꯃꯊꯟꯇ ꯃꯨꯠꯈꯤ ꯃꯥꯒꯤ ꯀꯥꯗꯨꯁꯨ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯆꯤꯜꯂꯛꯑꯝꯃꯤ ꯁꯣꯝꯗꯅ ꯂꯤꯟꯊꯣꯏ ꯍꯣꯏꯁꯨ ꯂꯣꯏꯅ ꯇꯨꯝꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯞꯊꯣꯛꯅ ꯑꯉꯥꯡ ꯀꯞꯄ ꯃꯈꯣꯟ ꯇꯥꯔꯛꯄꯗꯒꯤ ꯈꯪꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯗꯤ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯀꯞ ꯊꯣꯛꯄꯒ ꯑꯃꯨꯛꯁꯨ ꯇꯥꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯉꯥꯡꯗ ꯐꯨꯕꯤꯕꯒꯨꯝ ꯑꯉꯥꯡꯗꯨꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯂꯤꯟꯊꯣꯏ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗꯨꯗ ꯂꯩ ꯇꯥꯁꯜꯂꯨꯔꯕꯗꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯂꯤꯟꯊꯣꯏ ꯑꯃꯨꯛ ꯍꯤꯞꯊꯔꯝꯃꯤ ꯇꯨꯝꯊꯕ ꯌꯥꯗꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯤ ꯃꯔꯥꯏꯕꯛꯇ ꯑꯃꯨꯛ ꯄꯥꯏꯔꯝꯃꯤ ꯃꯁꯥ ꯁꯥꯒꯠꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯍꯤꯞꯊꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯥꯁꯨ ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯃꯈꯣꯏꯒꯤ ꯃꯩꯁꯨ ꯃꯨꯠꯈꯤ ꯃꯥ ꯃꯃꯤꯠ ꯈꯪꯐꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯍꯧꯅ ꯌꯥꯛꯅ ꯑꯃꯨꯛꯇꯪ ꯇꯥꯕꯗꯒꯤ ꯂꯤꯟꯊꯣꯏ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ ꯂꯤꯟꯊꯣꯏ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯈꯟꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯑꯝꯃꯤ ꯇꯥꯔꯒ ꯏꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯀꯥꯗꯨ ꯃꯩꯁꯨ ꯑꯝꯇ ꯊꯥꯟꯗ꯭ꯔꯦ ꯏꯃꯝꯃꯤ ꯇꯨꯃꯤꯟꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯗꯨꯅ ꯂꯩ ꯀꯔꯤ ꯃꯈꯣꯜꯅꯣ ꯈꯟꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯅꯁꯨ ꯃꯥꯅꯤ ꯂꯩꯔꯦ ꯈꯣꯟꯖꯦꯜꯗꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯂꯤꯟꯊꯣꯏ ꯐꯣꯟꯒꯤ ꯐ꯭ꯂꯥꯁꯇꯨ ꯀꯥꯞꯄꯤ ꯀꯥꯡꯈꯟꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯐꯃꯨꯡ ꯂꯥꯏꯠꯇꯨ ꯀꯥꯞꯁꯤꯟꯕꯗ ꯀꯥꯡꯈꯗꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯈꯣꯡꯗꯨꯅ ꯆꯦꯟꯊꯣꯛꯈꯤ ꯀꯅꯥꯒꯤ ꯍꯧꯗꯣꯡꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯈꯟꯗꯨꯅ ꯂꯥꯏꯠꯇꯨ ꯊꯥꯟꯖꯟꯕꯗ ꯎꯆꯤ ꯑꯁꯤꯕꯒꯨꯝꯕ ꯑꯃ ꯆꯦꯟꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯁꯦꯡꯉꯒꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ
Mathang numitki ayukta hanagum ibethoi kaithel chatlamdaida linthoi gi thongaromdagi cheptha yenglaklammi lambida lakpa mau naha amana ise ibethoi kaidoragene nangna ngasaidagi cheptha duna migi yumduda yenglidubo ibethoi ha anobara mauduna ha karibuno mangonda lepliba linthoi khudom thinduna ibethoi asise nauna lakpraba kari hainingbano marol isu sudana ngangbadu maudusu khara lausillaga au anobane hongakpa kuidri haibane imphal dagine awanglomda farmga leirido moigine angang leiba maliko ibethoiduna amu hairlam khangde da ise adudi leiramni ise bu kaithel tho aroidro ibethoina kaithelne asumna hairaga linthoi hoigi romda munna yenglamlaga amuk chatki linthoi su karigino manam ngasi su ngarang su hanna munna yenglamli sikhanduna lei linthoi haifet thonga anda tholaktuna ibethoi duga wari sanaramba maudugi manakta changsilaktuna ine kainomta hangene kaino ibema hojik sida ine ga wari sanaramba imadubu sida noi ga thangnaba sida leibane ibethoi kobane noi imphal da kaithen phambane mathanta sum leipagi wari sanaba kitang nungai tabani hairisibu wakal soiriro adumakti natte magi se khangde wakal soi haibdi yade wari watai sanaba khara nungai tabane matomta leiriro harise misu kaya tinadabane tanjadu da paikombana magi nupi linthoibu kawraklami lintoina aisida leye hauna khumlami mawaduna noidi sida hongakpa kyang kuiraba kana laiminarino kuidri dadaga iga isanupa pisak amaga aikoi ahum ada mafamdu yam chelena sida hongakpane aikoi tongan hoine aisu kuidri ba maleba fare nangsu noi ibungona kawra male aisu amuk chatlukige ko hoi ine linthoi su changakpaga paikombana kanano lamidubo daikai gi ine nida fare angangdo mamai mamito haifet nanthok piruro nangsu loisilo doctor do hojik chathu urase horendi ai sangdaba yai lintoina angangdo loisilage aibudi fi ama hongdo ga loireda lintoi imungda changki paikomba inkolda sum yangami kainone sambalga si itek pagum tawrisina asi hairaga akoibudu sum yangsilami inkolda horiba manama sing du yenglami kaino ngarang ahin sanga changlamla jatno inkhonsibo manama sing se itu turisibo asumna inkoldu yenglingai ngahak leraka linthoi su macha pomduna thoklei linthoi chatlasi hairambi paikombana loirabra chalase inkol singarang sanga changambra khangde manama sing se itu tui asi haiduna ngangla duna thokminnaki handak marakse sanga gumba khara thokpra khangde ahingda su huyang kappagi makhol yam tai ngarang su aikoi kangada hawdong amubi ama lerambe tamidune linthoi hairaklam paikombana adudi hawdong nati oiroi khangde nangna pangta da tai aina nongta tade linthoi kaidei tadoiba koka monga hek thengnabaga kumbakarna olaga phanayamdi hawdokchabne aisu somdana kaithelda ibethoi su fort yonduna leirami makoi singdu mamangi numitta nupi ama sikhibudugi wari ngakta kaitheldu irang langlami adubu ibethoidi mathanta tuminna phamduna leirami mi singsu moigi potpham chenaduna lei pot chitpana sitli kharana chatliba mi singdu yengduna lei ibethoi su kaithelda lakliba mi singdu sum yengduna lei karigumba mangonda sahungumba ama karigumba ama phaurakpadagi sat yengtho ubda maunaha amana macha sahi mari manga muksuraba amaga chapminnabu urami angang machaduna ibethoida munna yengduna chatli makhut namana mamada sammi ibethoi su munna yengduna lei angang machaduna mamada ibethoi ki maramda kainomati hairi mamada su onthoklaklami aduga mirakta amuk changkre ibethoi puk hawgalaktuna mane thawaine asi haiduna khanglaw rawrakpududa akoibududa leiriba kaithel fambi punamak mangonda loina ngakna yengthorai ibethoi mathanta murum solami kanagumba amaga wari sabagum ningthijana phamduna
amuk nokphet tawi ha adudi ngasi ki kya suragene punna ha kaithel dadi haujikido mama machado adu leiredana ataidi kanagumba amaga wari sanabugum mathanta murum solami maga thangnana phambi ahalduna ibethoi kaidorage nangde ibethoi karisu khumlamde mana murum solibudu adum sonduna lei kaisam patana kaya aduga thobaldadi ahal amana ibethoi karinone masibo mina koba tadrisibo asi haiduna mana luktharibuda unaba haiduna sengawdo pop thai magi miyeng famduda ibethoi kaisu tawdabagum mamaidu haigalaktuna mayamda akoibda yenglemi nupi mayamdu mangonda loina ingakna yengduna lerami atopa ahan amana kari nobo nangna ngasaidagi nathanda maron lollaga ngangi dubu ibethoi karisu khumlamde kainone masibu ngawra male haiduna moi masien sonarami adwaida pot yonba koisa chatpa nupa amana accident da mama macha punna sihore haujikta haiduna tamlakpa pauda amuk kaithel manungdu sin thunglam moi masien handakti accident se onthokna kungkhre handakti narang so asigi mapamdu da nupi ama sibuda ngairi khangde aswaise laifam ama ikan kan magum tawi handakti asumna moi masien wari sanarami adubu ibethoidi nupa adubu koksanduna ibungo mama masadu kamdawi angangdo sahi mari mangamuki long oibra aduga mauna ha aduna asangba machugi phi inbra asi haiduna khangang hangbaduda makhoi ataidu kari wahangno haina moi masen ingit tawnarami nupa aduna aw angangdo adumaina pi phi gadudi aisu yengaktreda hojikta pulisna lawkhat khibda ngairi bane kayadi nungaitre as uruba ikhoi oin tu chungye duni ngasai angang aduna yenglambadu amuk ningsinglaklammi mani asiba tawaini makhoidu matungda makhoibu lawba lakliba amuba singdusu inarami somdana linthoiga paikhombaga doctor duna haraglami pibam se yawra fawwa nakoina sum tumina leiramlisibu yanga I adubu hojik sum matam leri lanai clinic pudi hospital na fani aikoi hospital da ngasimak emit tawrsi linthoidi masadu ifa pakhalami paikhomba sum maithong imak maksin kre bakhoigi angang du hospital da admit tawrami angang du hospitalize tawre numidangi matamda linthoi macha anabagi manakta sangduna leirami pikliba masadu masa isok soksanduna drip yanduna leibududa linthoi kapsu kaplami thong hangdoraga paikhomba su changlei paikhombana ima su laani haibane adu sida imaga nanga tumako idi mapanda tumagi yagadro sida dum punna tumase yaroye moina haibudo mi ani dagi hena lekpa yaro haibane ai mapanda dum tumage hoi pare ima pung kya da lakani haige laani ibani gi chaksu pura o haikrabane numidang tenzilakle general watadi khara langi adubu special watadi chekmok langnadre paikhombasu achouba hall duda mayam tumna bududa chokri amada ngatha duna tumduna lei mi makhaisu loina tumnakre ngasidi phamung natrabanina paikhomba tumba yadre magi akoibda leirifsingdudi loina tumnakre khara na koichen chenai masu tumba themda bhonabani adubu yade masa sengdokningbadagi mahak washroom lomda laklami washroom head yaubuda ichikchi kanamtagi makhol mawa amata taramte washroom ki thong singdusu loina hangdoklami adubu amadi thong lolami mi amadi sangiba mali khanduna masu amada sanglami hek chambagaba mi ama lakpagum khungu makhol kodrok klauba makhol ama mana sangliba thong manak romda changapagum tarami aduga kanagumba ama thong manakta lepagum matang asida tanjariba wari asigi ani suba saruk loisinjare wari asi pathok sabo matamda soikilan kiba yawrup su tabiriba amdi yengbiru khudamangna ngakpiyo haijabga loinana Hemchandra Soibamna amuka hanna kurumjari